Maheiroi Lup ama Oiriba Ammso Miyam Mamangda Lanna Uhananaba Hotnaduna Chatharkpa Thawong asi Maheiroi Lup ASINA HAKCHINNA lawi HAINA All Manipur Muslim Students Organization AMSO gi MAIKEIDAGI PHONGDORAKLI AMSO gi MAIKEIDAGI THADORAKPA CHEROL amada AMSO gi Executive Body laina Masana Masabu AMSO gi Authority amadona ngang sakliba miyoi sing asiga AMSO ga mari amata lainade makhoi sing asina fake letterhead sizinaduna Mohammed Azimuddin na chairman aduga Mustafa Alam Kaubanupa asina returning officer Oiriga Ammso gi election tawrani haina notice sub tawduna leibak Miyam Mamangda Lanna Lanna Uhananaba Hotnaduna Chatharkpa asina HAKCHINNA lawi Mohammed Azimuddin hariba miyoi asi Yaripok Chagamdabigi Jila Parisad nominee oinasu work tawramlaba hojikna National Political Party amadasu active member ama oina hojik work kana tawriba misak amani aduga Mustafa Alam hariba mi asi oinamdagi oiramki amadi mahak masasi drug addict amani hojik mahak asi laikai gi mi singa thiba fangkidre numit kharani gi mamangda udre hairi mahapu kanagumana miyoi kharana aduna drug chanana ba sel piduna nekpani haiba asisu chap chana khangle hairi loinana Lup asigi official Facebook page hack tawkiba adu pung kunmari gi manungda Lup ki president da sinarakadobani masida thawoi ushitaba thawong sing Chatharkpa tarabadi masigi afafata gi daita khudingmak masana pujagadabani haina cherol asina makhatari Ammso gi masak thina nawa Hotnaduna Thawong amagi khatana sum lepa naidana Chatharkpa Thawong asina maram oraga ai praja miyamda tangai thadana Ammso gi sijenaraga Lanna Miyam Mamangda Lanna Uhananaba kangu asida yan tanna ba haiduna ai statement asi thamjabani haukiba mamang tha dai hauraga miyoi kharna punsellaga Ammso bu masak thina nawa koi thabu kayamok Chatharkpa masi koina mamang taktasu Makoida gyam tanaba haidana koina makoida gyam tanaba tanja pigre adubu laibak thibati makoi haiba thawong Chatharkpa si leptarida Chatharkpa maram oiraga koi Ammso gi masak thibi yaba mawongda koi social media sizinaraga atopa media singda aduga koi even koi Ammso gi Facebook page toba moina hack toraga Ammso bu maring marana Uhananaba Hotnaduna Thawong asi kan mawongda condemn tawi khutakta sigumba thawong asi lepkadabani haiba kangu asina haiba lamhen tu hen ba kangu asina mara koi election committee ama seme haidana election committee ki kano si list thokpa adegi Ammso gi anauba election tawrani Ammso gi executive member khallani haidana form na chingba thadokna koi haiba koi page hack tawkrise sida su thaglakpa amadi atopa social media amadi electronic media kharamadu su hapchilakpa gi thawong ase kudakta lepkadabani haiba election committee sida chairman oiba MD Azimuddin maksi chairman oina hojiki moi sasinaba kangu sina tawraga chairman an haina khale duga Mustafa Alam haiba miyoi amana koigi election aru oina khalakpa haiba mohoi ani si amana koigi yakok changamdagi mahak masa si magi loinabi jila parisad oraga maksi nominee amoina kunduda laikai duda wak tawraba bisak amani mahak asina kano koigi political party national party amadasu koi wak tawi haibagi kano sulai duga loinana sida nungai taba thudu amakhakna nungai taba wafam amakhakna Mustafa Alam haina election aru oiriba nupase tasengna akoina thigatluba matamda mahaksi oinamdagi haiba miyoi si tasengna koi media la hu paningdabani tabu tangai fatana pandaba yatabdagi koi wafamse panbani mahakasi koi drug addicted oirama miyamani drug haiba botsi drug si yaudagani masasi hingbaga kaino tawruba misak amani mahakna election aru oina khanba matamsida aru oina moina sizinaraise mahamonda kanagumba koigi hariba si kangu ma koi Ammso masak thina ngai honaiba kangu sina mamonda koigi nisa chabada mai chana thaknabuda mating pangnaba paisa piselaga ni aga khunekta koigi masi election committee si semada yausalhalapani haibagi poche mai koida su leire